Ngasi phongkiba tongan pausisingda yaukhiba pausing amadi social mediadagi lokhojaba pausinggi update pijari ahanbada headline ZUF amasung IM anigi marakta chauna khut thonakre Syriada ISIS ki attack ta US lanmi ani micham ama sire India ki president na kuki area asi tongana khaidolaga thambire haina KHRC na pendaba phongdoragli Juko Valley mai chaglakhiba numit humni sujintre aerial fighting season aduna mai muthanaba honagadori singnarakliba sing mayok nanaba honabada lup singna pokchil singna chatminaba mathau tai haina UCM na phongdokre lengakpa sing bureaucrat sing nongmatang relief camp ta ahin yarektuna IDP singi awaba khangminasi haina kokomina phongdokre Lionel Messi gi tour organizer police na fare maitei amasung kuki gi MLA sing punna phamina hankre ingtapa puruknaba MLA singi mifam BJP gi head office ta phamba haukre bas ama lokhada onthabada myoi mapal sire SIT na myoi mari hatpagi charge tawkre pensioner singi thagi lupa lising ani dagi ahum phawba hengat lagani LPG cylinder khuding makta lupa sahum gi subsidy piragani hari BJP na sinmi singi khudong chaba sing yengsinbagi mahuta flagship program sing maming hongdoktuna mana lawna bohonare haina congress na maral sigre JP Nadana BJP Manipur MLA singapurna mifam pangthokre home minister yauna makhata ba mifam pangthoknaba sem sari New Delhi da Ram Maidan da congress na vote chor gi khongjang chathakre inglisingani kuntaret ki mikhalda Manipur da Congress government laklagani haina ke Megha Chandrana phongdokre AIIMS na BP stroke toropada layengaba khulai puthokre Lengaka wari sanariba Jaleangrong United Front ZUF amasung NSCNIM anigi marakta khut thongnabada ZUF ki kedar ama sire kharana asok apan nangle Freshna phangba pawgi matung ina Kangpokpi district ki New Kaithel Manbi police station ki manung channa leiba Dolang amasung Khairok village manakta ngarang nungthil pung ani rom tarakpada nakal anigi marakta nongoi kamnabagi thodok adu thokibani hairi nongoi kamnaba aduda ZUF ki kedar ama leikhidabani leikhidraba kedar adu Paungaingam Gangmei Apokpa Thaithulung Gangmei Kawi Mahak None District ki Khopum Satudai village takini hairi ZUF ki kedar kharasu asok apan nangki hairi Kuki Singna Jopi village amadi Khairok village hairagasu khangnaba Siru Singna Khundaba Dolang amasung Khairok village ki area da haukiba numit kharani ki mamangdagi NSCNIM gi lanmi khara laktuna leirakhi loinana ngasi nongthil khanghodana ZUF ki team ama lakpadagi maike ani gi marakta chauna khut thongnaba adu thorakpani hairi nakal ani gi marakta khut thongnaba aduda NSCNIM gi maike da misi mina amadi asok apan nangbagi paw phangde khut thongnaba da hauji state amadi central force kaya sangsilaktuna leikidraba ZUF ki kedar adugi hakchang lokthoknaba honari thodo asiga mari leinana New Kaithel Manbi police station da case ama lokhotkre hairi Syria da Islamic State of Iraq and Syria ISI gi militant amana chatharakiba attack da US lanmi ani amasung micham ama sire haina US Central Command na phongdokre mafam aduda US lanmi sing yauna ISIS ki mathakta paksana operation chathaduna lakhibani Syria gi Palmyra da thokiba thodo aduda US ki lanmi ahumsu aso apan nangki Pentagon gi chief spokesperson Sean Parnell na phongdokibagi matung ina US lanmi sing na tongba gari ama Palmyra yaurakpada khulai matik chana paiba ISIS ki militant amana ambush tawrakibani US army gi maikidagi khut anduna nongoi kapada militant adusu thodok thopam adumaktada hatkhi thodok adubo akanba mongda condemn tawriduna US ki secretary of war Pentagon said na haikhi Syria da mahosagi phibam hanjil hannabagi pandamda mathau pangtholiba US ki lanmisingda attack chatharakpa thoklabadi chap manaba mongda khut hanba hannanaba sem saduna leire haina phongdokhi India ki President Draupadi Murmu na numit nini ki khongchatta Manipur da laklamkhiba aduda Naga amasung Maitai community singadi unaduna interaction pangthoklabasu Kuki area bodi tongana khaidoklaga thambiramle haina pendaba phongdorakli organization asigi chirol amana hairibana separate administration ki demand tawriba Kuki area singbodi India ki President asina phauduna Maitai amasung Naga area singda chattuna kangluk animaki miyoi singa interaction pangthokli loinana Kuki amasung atopa community singa
singa lam boundary miyamgi marakta khaidokpada natana cookie sing asi India government na karimata thausadana thambiri India government ki maikeidagi cookie state natraga union territory gi demand asibu khananaba dabi tauri cookie community singna ngasi mayoknariba in historical injustice sing asi kokhanabagi damakta separation natraga autonomy gi khuthangda makoigi phangpham thokpa right self determination amasung thong manana sakhot minabagi pandam adu phanghanaba honabiu haina dabi tauri cookie sing asi identity chap chana masak khangbaga loinana makoigi lamgi protection yauna mayoknariba kudong chadaba sing asi kokhanba pami hairi panba yabadi su framework ki makhada leiriba cookie job militant singge maikeidagi ngarang Bharat Sarkar gi Ministry of Home Affairs ki mihut singa wari chanakhiba aduda masagi legislature leiba union territory ama semba khaktana state asida matam sangna crisis kaya mayoknariba asigi amata ngairaba constitutional amasung oithokpa yaba solution ama purakpa ngamgani cookie sing asi Manipur state ki integration ama oina kuina leminaba yaroi hojik leiriba state administration na framework asigi makhada cookie singa punna amata oina leminaba haibudu oithokte hill area committee gi authority sing asibu namtharaga Manipur land revenue and land reinforcement act 1950 asi tampakta base tawba sub registrar singna ain kaina register tawbagi thawong kaya chathai loinana Indian constitution gi article 371 gi makhada piriba constitutional safeguard sing adu violate tawi haina maral sikhi Juko Valley gi Nagaland romda thangba maikeida mai chaklakhiba ngaranga tharaga numi humni sujinkhre mai adu paksana sandorokpadagi hauju pawba mai muthatpa ngamdabana aerial fighter sijinaduna mai muthanaba honagadori authority singi maikeidagi mai asi mapung phana muthanaba honabada miyamna mapung phaba corporation pinaba appeal tawkre official oiba pawgi source amana hai Juko Valley da mai chakpagi thodok asi haukibe irai numitagi haurakibani adubu haujik asi dry water oibagi mathakta akanba nungsit sitpana maram oiraga mai adu paksana sandorakpana public safety amadi ecosystem da chauna akaiba pire mai adu tamna safu kanna Jafu mountain range tasu sandorakpa leptri hojik phawbada Nagaland thangba Juko Valley ki maikeida lam square kilometer 1.3 ki changda sakli hojik phawbagi oina mai chakhiba aduna kaya yamna amangata thokrabage haibadudi chapchana khangba ngamdri chakliba mai adu paksana sandorakpana Nagaland da leiriba fire fighter sing sijinaduna kannaba honabada ngamlaktabadagi district disaster management authority Kohima gi maikeidagi Nagaland state disaster management authority ki khuthangda Indian Air Force ki kampi bucket sing fit tawba helicopter sing mai muthatpada mateng pangnaba haijanaba warep laure ground level da mai chakliba jaga sing adu yamna ngamba saruk oibagi mathakta mafam adu tongana leiba saruk oibana mai kanaba honabadasu awaba oiri mai chakpa aduda Konamo village ki forest ranger ki jaga ayamba mang takle authority ki maikeidagi haribana thodo adu irai numita local gi singaroi marina campsite apikpa mai ama hawalambadagi paksana sandorakhibani thodo aduda chenariba chingaroising adusu ngarang December 16 da Konoma youth organization gi volunteer singna phagatkhre loinana makhoi masana mai adu hawatkhibani haiba yajakhre chakliba mai asi hojik Josoma Konoma border da leiriba Hofera Thiromda sandorakli masina maram oiraga authority gi maikeidagi miyamna valley adudagi lapna leinaba amasung mai asi mapung phana mutriba phawba chingkaba thingsinkhre Thobal district ki Tekcham da leiba standard library kam youth organization lingkhatkibagi 38 suba mapo kumun thoram Tekcham mayai lekai community hall da pangthokre thoram aduda SLYO gi president Sobam Suren United Committee Manipur UCM gi president YK Dhiren SLYO gi founder president L Maino Khongjam Standard English School gi retired principal L Samananda ex Langthabal Jila Parishad member S Kulabidhu Tekcham Gram Panchayat ki chairperson L Dayanti Tekcham Girls Upper Primary School gi headmaster Mutum Tombi Macha amadi Tekcham Mayai Leikai da leiba Maira Paibi gi president L Babitana Mithunglen Singh oina saruk yaki Mithunglen Singhna organization gi phiral chingkhatuna haudokiba thorom adugi saruk ama oina sahi ani hena satharakliba irang asida leikidraba lamdam asigi athobasingda ikai khumnaba utki amadi
organization asigi nauna thau pugadaba members sing da charge sinabaga loinana mamang da thau puramba members sing amadi tekcham gi tongan tongan ba club ki miyai sing da achamba kudol piduna ikai khumnaba utki thoram adu da saruk yaraduna UCM gi president YK Dhirena hai club amana mapung phana leiba ngamlabadi lebak adugi laikai adugi mapung phana chakhotpa laikai ama oiba ngamgani chakhotlagbagi matung ina aikhoigi naha singna pirakliba saitheng mayam asi mama mapa sing amadi naha singna khangdaba yadabagi tanja adu yoraklabani Haujik singnaba ama mayoknaduna leiribani hairaduna singnaba mayam asi thengnanaba honabada maitei khunai asigi lekai lekai da leminariba singlup maira paibi amadi club singna pukjel sengna wakhalon manana chatminaba mathau tai haina phongukhi Internally displaced person amasung coordinating committee on Manipur integrity kokomina sinduna lamboi khunangkhong kaithel da changsilakpa relay sit-in protest ngaranga tharaga numit kun marini sujinkhre amaromda kokomi gi thomising moirang college ta hangba relief camp da ngasi ahing yarektuna IDP singi awabada saruk yagadori kokomi gi convener khuraijam athobuna phongdorakpada kokomi gi oina ngasi moirang college ta hangliba relief camp da ahing yarektuna IDP singi awabada saruk yaragani Niamnasu relief camp ta nomota oirabasu yarektuna makoina thengnariba awabasi khangnaba saruk yaminasi loinana IDP singi laibak lepa achoba thodang loriba langakpa sing amadi bureaucrat officer sing DC sing su saruk yaduna relief camp ta nongma lenbasi kayam wabage haibadu khangnaba ahing yarekpada yawbiyu madu khanglabadi soidana IDP singbu masa masagi yumda thuna hanjin hanningbagi apamba poklaktuna resettlement gi thabak yangsilakpa yai haina khanbadagi khongjang asi changsilakpani hainasu khuraijam athobuna phongdoki amaromda lamboi khonakong kaithelda IDP singna changsilakpa khongjangi kun marini suba numita United Committee Manipur UCM gi Secretary General Nahapon Santana phongdokpada Manipur gi irang asi loisinduna IDP sing masa masa gi yumda hanjin hannaba political party singi lujingba sing pukjel sengna daita lohanningi micham miyamdadi BJP gi state president na wangangba matamda party asina hek chumlaroi ningba aduga hek chumlaboi ningba aduga Congress ki state president na thadorokpa chirol parubadana Congress na chumba hekta manba oina khalhanduna lahalle miyamda chamamnaba phawale Congress ta oiro makoina lengak pairingai matamda kuki MLA kaya yauribani aduga BJP lengak matamda su kuki MLA kaya yauribani makoigi level da su irang asi loisinaba hona haningi makoina khurumlaga haijasi haiba nate political oiba mongda yasinaba ama puraktuna IDP sing masa masa gi yumda athubada tekta kaidana hanjin hanba aduni miyamna pamlibasi haina phongdokhi Football gi superstar Lionel Messi gi GOAT India Tour 2015 organize tawkhiba miyoi police na faraba tour organizer ngasi Bedhan Nagar gi court puthoklaba matungda numit 13 ni police custody remand lokthakre Argentina gi masak nairaba footballer aduna Kolkata da lakpagi matangda state administration na matik chaba section thorang lokhotkide haiba haina BJP gi MP Pravin Khandelwal na maral sikhi mangna haigi West Bengal lengaki makok thongba official singna footballer adugi manakta ikoi koina leikhidaba maramna hanadagi yamlaba senpham ama pikiba miyosingna footballer adugi masak phawba uge haiba phangdabadagi thokaningdaba thawdo adu thorakhibani Assamgi Chief Minister Hemanta Biswa Sarma nasu Lionel Messi gi Kolkata khongchat ka mari lenana West Bengal government na matik chaba section thorang lokhot khidabagi matangda yaningdaba phongdokhi Manipur dagi president rule lauthoklaga anokba lengak amba sembaga mari lenana ingtaba phibam ama ohenaba BJP gi MLA singi oiba mifam grang nungthil pung mari makhai tabadagi hauna New Delhi da leiba BJP gi head office da phamba haukre mifam aduda kuki MLA taret amasung maitei gi MLA sing punna phamina hanki amadi makoi masel harau nungai pa phongdoknabaga loinana khut saunaki mifam hek haukibaga MLA punna maki mobile phone sing switch off tawnaki maduna maram oiraga mifam aduda kari warep laukibage amasung kari wafamda khannakibage haiba chapchaba khangba ngamdri adugisu mathakta mifam adu party asigi president JP Nadana chair lobra natraga kanana lobage haiba chapchaba khangba ngamdre adumapu party gi general secretary organization BLS Santosh amasung notice ki coordinator Samit Patradi saruk yabo uki hairi
Delhi phangpa paugi matungina BJP ki MLA kunthra taret ki laifam Manipur babanda chandabadagi manak aduwaida laiba hotel singdasu lainaba yaukre Asoka Hotel da laiba Maitei MLA amagi kada kuki MLA ahum changlaktuna wari sanaki wari sanaba aduda kuki MLA sing mapan thongda lengak paiba yauroi haijaragasu manungdadi minister lumnaba haija chachaba kayamrum yawi haina MLA aduna pausi asida hairakli ngasigi mifam aduda lengak ama semhangani haibagi thajaba piragasu party asigi legislature singi lusingba khanbagi wafam puthorakide madu observer ama haplaga matungda matam ama lepnaraga khalakpa yai haina pausi asida phongdorakli Andhra Pradesh ki Aluri district ta Singh lambi amada passenger bus ama lokha da tasinbadagi miyoi mapal sikre amadi miyoi kaya amana asokapan nangkre laibak thiba thodo adu Aluri district ki Talu Sipikal khul manakta thokibane bus accident asiga mari lainana district collector ki official singna phongdokibada thodo adu ngarang ayuk thokibane bus aduda driver ani cleaner ama amadi passenger kuntra manga tongki thodo aduda passenger mapan laikidre kaya amana sokre asokpasing adu Bhadra chalamda puraklagani hairi mafam aduda lesil kungna thaba amadi lambi adu right angle thekpa aduna maram oiduna driver na control ngamdaduna accident adu thokpa oiramba yai haina senior police officer amana phongdoki mahana makha taraduna tonglakliba passenger sing adu Chitordagi Telangana gi Bhadra chalamda leiba Sriram temple da lakibane thodo asi prime minister na awaba phongdokpaga loinana laikidraba singi imungda ex gracia oina lupa lak ani ani piragani loinana asokpasingda lupa lising yangkhai yangkhai piragani haina lauthokre Laikidraba Assam gi saknairaba saisakpa Joben Garge gi misigi matangda thijlakiba special investigation team SIT na chief judicial magistrate court Kamrup metro da misi asiga mari lainana PS Lising ohum chamanga panba charge sheet ama file tokre loinana misi asida chenaba miyoi mari gi matakta mi hatpagi charge tokre hari charge sheets aduga mari lainana senior advocate Bijan Mahasna phongdokibada charge sheet asina BNS ki section 103 gi matakta Joben Garge gi misi ga mari lainana farba miyoi teret gi matakta mi mari di mi hatpagi charge tori section asigi makhada book toraba miyoi sing asi punsi chupa phadok piba natraga sibagi cherak piba yai mi hatpagi charge tawkraba miyoi mari adudi North East India Festival gi organizer Samkanu Mahanta laikidrabagi saisakpa asigi manager Siddhartha Sharma drummer Sheikh Jyoti amadi co-singer Amitra Prabha Mahatmani Hari India ki Old Age Pension Scheme na thabaktagi potharaba singi dabak nungairaba pau ama puraktuna lenga ki thabaktagi potharaba matungda phangliba pension gi senpamda lupa lising ani dagina ahum pawba hengalagani hari hariba asina maru oina Old Age Pension Scheme gi makhada thabaktagi potharaba sing amadi kumja lising ani mari gi mamangda thabaktagi potharaba singda kanaba asi phangangadori khudong chaba asi process autonomically oina update tawgadori adum oina mak eligibility oibra natraga oidabra haiba amadi mari lainana se changsing subra natraga sudabra haiba adu khangdokpa mathok tahagani hairi loinana hana panglamba pension gi senpham dagi hengalakadori ba senpham asi pirakpa matamda pensioner adugi bank account ta relief tawraktuna khangangadori karigumba eligible oiraba pensioner amana hariba hengalakliba senpham asi phangdaba tarabadi mari lainaba official state pensioner portal changduna pension revision grievances section da changduna pension payment order number bank detail amadi personal information update tawba yagani loinana online gi status ta check tawsu yagani natraga district treasurer of pension office tagi marik chumba wafam sing khangba yagani Center lengakna India gi imung lak kaya gi damakta lokhalakpa khongthang ama oina chatliba chahi asida imung singna laikhiba LPG cylinder khuding makta lupa chahum gi subsidy piragani haina lokthokre scheme asi India gi lower amasung middle income family singi damak aphaba chana thaknaba thongnaba gi damakta chading tawbada mateng oinabani subsidy gi senpam asi lengakna subsidy phangnaba gi matik charaba miyoi singi masagi bank account ta direct transfer tawgani hairi scheme asina lebak asigi imung kaya gi chading tawbagi awaba khara makai kohan batan natana lower amadi middle income gi miyoi singda aphaba ananba chana thaknaba polam sing
ꯊꯣꯡꯕꯔꯣꯝꯗ ꯍꯦꯟꯅ ꯃꯥꯏ ꯑꯣꯟꯁꯤꯜꯂꯒꯅꯤ ꯍꯧꯈꯤꯕ ꯆꯍꯤ ꯈꯔ ꯑꯁꯤꯗ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯏꯅꯔꯖꯤ ꯃꯥꯔꯀꯦꯠꯇ LPGꯒꯤ ꯃꯃꯜ ꯇꯞꯅ ꯇꯞꯅ ꯍꯦꯟꯒꯠꯂꯛꯂꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯂꯨꯄꯥ 300 ꯁꯕꯁꯤꯗꯤ ꯄꯤꯕꯒꯤ ꯈꯣꯡꯊꯥꯡ ꯑꯁꯤ ꯃꯇꯥꯡ ꯆꯞ ꯆꯥꯔꯕ ꯑꯃ ꯑꯣꯏꯔꯤ ꯁ꯭ꯀꯤꯝ ꯑꯁꯤꯅ ꯃꯔꯨꯑꯣꯏꯅ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯎꯖꯥꯂꯥ ꯌꯣꯖꯅꯥꯒꯤ ꯃꯈꯥꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯥꯛꯈꯨꯝꯒꯤꯗꯃꯛꯇ LPGꯗ ꯃꯄꯥꯜ ꯇꯥꯡꯂꯤꯕ ꯏꯃꯨꯡ ꯄꯨꯔꯤꯕ ꯌꯨꯝꯒꯤ ꯅꯨꯄꯤ ꯑꯃꯁꯨꯡ ꯏꯃꯨꯡ ꯃꯅꯨꯡꯗ ꯀꯥꯟꯅꯕ ꯄꯤꯔꯒꯅꯤ ꯁ꯭ꯀꯤꯝ ꯑꯁꯤ PMJYꯒꯤ ꯃꯈꯥꯗ ꯔꯦꯖꯤꯁꯇꯥꯔ ꯇꯧꯔꯕ ꯕꯦꯅꯤꯐꯤꯁꯤꯌꯔꯤꯁꯤꯡ ꯌꯥꯎꯅ ꯂꯋꯔ ꯑꯃꯗꯤ ꯃꯤꯗꯜ ꯏꯟꯀꯝ ꯐꯦꯃꯤꯂꯤꯁꯤꯡꯗ ꯀꯥꯟꯅꯕ ꯂꯧꯕ ꯌꯥꯒꯅꯤ ꯃꯍꯥꯠꯃꯥ ꯒꯥꯟꯙꯤ ꯅꯦꯁꯅꯦꯜ ꯔꯨꯔꯦꯜ ꯏꯝꯄ꯭ꯂꯣꯏꯃꯦꯟꯠ ꯒꯥꯔꯦꯟꯇꯤ ꯑꯦꯛꯠꯕꯨ ꯃꯃꯤꯡ ꯑꯣꯟꯊꯣꯛꯇꯨꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯑꯅꯧꯕ ꯁ꯭ꯀꯤꯝ ꯑꯃ ꯍꯧꯗꯣꯛꯄꯒꯨꯝ ꯃꯅꯥ ꯂꯧꯅꯕ ꯍꯣꯠꯅꯔꯦ ꯍꯥꯏꯅ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯏꯟ ꯆꯥꯔꯖ ꯖꯣꯏꯔꯥꯝ ꯔꯥꯃꯦꯁꯅ ꯃꯔꯥꯜ ꯁꯤꯈ꯭ꯔꯦ ꯆꯠꯊꯔꯛꯂꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯄꯨꯛꯅꯤꯡꯗ ꯂꯩꯕ ꯃꯍꯥꯠꯃꯥ ꯒꯥꯟꯙꯤꯕꯨ ꯃꯨꯊꯠꯅꯕꯒꯤ ꯊꯧꯑꯣꯡ ꯑꯃꯅꯤ ꯃꯔꯨꯑꯣꯏꯅ ꯏꯟꯗꯤꯌꯥꯒꯤ ꯊꯋꯥꯏꯅꯤ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯗ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯃꯍꯥꯠꯃꯥ ꯒꯥꯟꯙꯤꯒꯤ ꯁꯛꯇꯝ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯕꯅꯤ ꯁ꯭ꯀꯤꯝ ꯑꯗꯨꯕꯨ ꯃꯨꯊꯠꯇꯨꯅ ꯑꯇꯣꯞꯄ ꯃꯃꯤꯡ ꯑꯃꯗ ꯑꯣꯟꯊꯣꯛꯍꯟꯕ ꯍꯥꯏꯕꯗꯨ ꯅꯠꯇꯅ ꯃꯗꯨꯒꯤ ꯄꯥꯟꯗꯝ ꯂꯩꯇꯦ MG ꯅꯔꯦꯒꯥꯒꯤ ꯁꯤꯟꯃꯤꯁꯤꯡꯅ ꯈꯨꯠꯁꯨꯃꯟ ꯍꯦꯟꯒꯠꯄꯤꯅꯕ ꯍꯥꯏꯖꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯁꯦꯟꯇꯔꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁ꯭ꯀꯤꯝ ꯑꯗꯨꯒꯤ ꯑꯦꯂꯣꯀꯦꯁꯟ ꯐꯟ ꯍꯟꯊꯍꯟꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯂꯨꯆꯤꯡꯕ KV ꯚꯦꯅꯨꯒꯣꯄꯥꯜꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯃ ꯑꯣꯏꯔꯤꯕ Xꯇ ꯐꯣꯡꯗꯣꯔꯛꯈꯤ ꯚꯦꯅꯨꯒꯣꯄꯥꯜꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯁ꯭ꯀꯤꯝ ꯑꯁꯤꯕꯨ ꯇꯞꯅ ꯇꯞꯅ ꯂꯣꯏꯁꯤꯟꯍꯟꯈꯤꯅꯕ ꯊꯧꯁꯤꯜꯁꯤꯡ ꯄꯥꯏꯈꯠꯂꯤ ꯍꯧꯖꯤꯛꯇꯤ ꯁ꯭ꯀꯤꯝ ꯑꯁꯤ ꯄꯨꯖꯥꯌꯥ ꯕꯥꯄꯨ ꯒ꯭ꯔꯥꯃꯤꯟ ꯔꯣꯖꯒꯥꯔ ꯌꯣꯖꯅꯥ ꯍꯥꯏꯅ ꯃꯃꯤꯡ ꯑꯣꯟꯊꯣꯛꯅꯕꯁꯨ ꯍꯣꯠꯅꯔꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯌꯥꯏꯐ ꯊꯧꯔꯥꯡ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯃꯥꯜꯍꯟꯕꯒꯤ ꯊꯧꯁꯤꯜ ꯑꯃ ꯆꯠꯊꯗꯨꯅ ꯂꯩꯔꯦ ꯃꯣꯗꯤꯅ ꯃꯃꯤꯡ ꯍꯣꯡꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯁꯨ ꯌꯥꯅꯤꯡꯕ꯭ꯔꯥ ꯃꯤꯌꯥꯝꯅ ꯌꯥꯅꯤꯡꯗꯕ꯭ꯔꯥ ꯈꯪꯉꯤ ꯂꯣꯏꯅꯃꯛ ꯂꯨꯆꯤꯡꯕꯤ ꯁꯣꯅꯤꯌꯥ ꯒꯥꯟꯙꯤ ꯑꯃꯗꯤ ꯗꯥꯛꯇꯔ ꯃꯟꯃꯣꯍꯟ ꯁꯤꯡꯅ ꯈꯨꯡꯒꯪꯒꯤ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤꯗ ꯑꯍꯣꯡꯕ ꯄꯨꯔꯛꯅꯕꯒꯤꯗꯃꯛ ꯑꯗꯨꯒꯨꯝꯕ ꯁ꯭ꯀꯤꯝ ꯑꯗꯨ ꯄꯥꯏꯈꯠꯈꯤꯕꯅꯤ ꯍꯥꯏꯈꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯂꯨꯆꯤꯡꯕ ꯖꯣꯏꯔꯥꯝ ꯔꯥꯃꯦꯁꯅ ꯍꯥꯏ ꯃꯣꯗꯤ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯗꯤ ꯁ꯭ꯀꯤꯝꯁꯤꯡ ꯃꯃꯤꯡ ꯑꯣꯟꯊꯣꯛꯄꯒꯤ ꯑꯣꯖꯥꯅꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯃꯤꯡꯁꯤꯡ ꯑꯁꯤ ꯃꯈꯣꯏꯗꯗꯤ ꯑꯔꯥꯟꯕ ꯑꯣꯏꯅ ꯎꯔꯦ ꯍꯥꯟꯅ ꯂꯩꯔꯝꯕ ꯅꯤꯔꯃꯂꯥ ꯚꯥꯔꯠ ꯑꯚꯤꯌꯥꯟ ꯍꯥꯏꯕꯗꯨꯁꯨ ꯁ꯭ꯋꯥꯁ ꯚꯥꯔꯠ ꯑꯚꯤꯌꯥꯟ ꯍꯥꯏꯅ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ LPG ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨꯕꯨꯁꯨ ꯎꯖꯥꯂꯥ ꯍꯥꯏꯅ ꯃꯤꯡ ꯊꯣꯟꯈ꯭ꯔꯦ ꯃꯈꯣꯏꯅ ꯄꯟꯗꯤꯠ ꯅꯦꯍꯔꯨꯕꯨ ꯍꯪꯒꯣꯏꯕꯒꯨꯝ ꯇꯧꯕꯇ ꯅꯠꯇꯅ ꯃꯍꯥꯠꯃꯥ ꯒꯥꯟꯙꯤꯕꯨꯁꯨ ꯍꯪꯒꯣꯏꯕ ꯎꯠꯂꯤ ꯃꯍꯥꯠꯃꯥ ꯒꯥꯟꯙꯤ ꯍꯥꯏꯕ ꯃꯤꯡ ꯑꯁꯤꯅ ꯀꯔꯤ ꯂꯥꯜꯂꯝꯕꯒꯦ ꯀꯔꯤꯒꯤꯗꯃꯛ ꯃꯍꯥꯠꯃꯥ ꯒꯥꯟꯙꯤ ꯅꯦꯁꯅꯦꯜ ꯔꯨꯔꯦꯜ ꯏꯝꯄ꯭ꯂꯣꯏꯃꯦꯟꯠ ꯒꯥꯔꯦꯟꯇꯤ ꯑꯦꯛꯠ ꯑꯁꯤꯕꯨ ꯄꯨꯖꯥꯌꯥ ꯏꯝꯄ꯭ꯂꯣꯏꯃꯦꯟꯠ ꯒꯥꯔꯦꯟꯇꯤ ꯁ꯭ꯀꯤꯝ ꯍꯥꯏꯅ ꯃꯤꯡ ꯑꯣꯟꯊꯣꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯅꯁꯨ ꯍꯪꯂꯛꯂꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯣꯡꯒ꯭ꯔꯦꯁ ꯂꯨꯆꯤꯡꯕ ꯗꯦꯕꯦꯟꯗ꯭ꯔꯅ ꯐꯣꯡꯗꯣꯛꯄꯗ MG ꯅꯔꯦꯒꯥꯒꯤ ꯃꯤꯡ ꯑꯣꯟꯊꯣꯛꯂꯒ ꯀꯔꯝꯕ ꯑꯐꯕ ꯃꯥꯏꯀꯩꯗ ꯍꯣꯡꯒꯗꯧꯔꯤꯕꯅꯣ ꯄꯨꯔꯛꯀꯗꯧꯔꯤꯕꯅꯣ ꯌꯨꯅꯤꯌꯟ ꯀꯦꯕꯤꯅꯦꯠꯅ ꯗꯤꯁꯦꯝꯕꯔ 12ꯗ ꯂꯧꯈꯤꯕ ꯋꯥꯔꯦꯞ ꯑꯃꯅ MG ꯅꯔꯦꯒꯥꯕꯨ ꯃꯤꯡ ꯑꯣꯟꯕ ꯑꯃꯁꯨꯡ ꯊꯕꯛ ꯁꯨꯕꯒꯤ ꯅꯨꯃꯤꯠ ꯃꯁꯤꯡ ꯍꯦꯟꯒꯠꯍꯟꯅꯕ ꯍꯣꯠꯅꯈꯤꯕꯅꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 4:30 ꯇꯥꯕ ꯃꯇꯝꯗꯒꯤ ꯅ꯭ꯌꯨ ꯗꯦꯜꯂꯤꯒꯤ ꯗꯤꯟ ꯗꯌꯥꯜ ꯃꯣꯛꯇ ꯂꯩꯕ BJPꯒꯤ ꯅꯦꯁꯅꯦꯜ ꯍꯦꯗꯀ꯭ꯋꯥꯇꯔꯗ ꯃꯅꯤꯄꯨꯔꯒꯤ BJP MLAꯁꯤꯡꯒ ꯂꯣꯏꯅꯅ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯅꯦꯁꯅꯦꯜ ꯄ꯭ꯔꯁꯤꯗꯦꯟꯠ JP ꯅꯗ꯭ꯗꯥ ꯑꯃꯗꯤ BJP ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ A ꯁꯔꯗꯥ ꯌꯥꯎꯅ ꯃꯤꯐꯝ ꯄꯥꯡꯊꯣꯛꯄ ꯍꯧꯈ꯭ꯔꯦ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯤꯐꯝ ꯑꯁꯤꯗ ꯀꯔꯝꯕ ꯃꯇꯥꯡꯗ ꯃꯔꯨꯑꯣꯏꯅ ꯈꯟꯅꯈꯤꯕꯒꯦ ꯍꯥꯏꯕ ꯋꯥꯐꯝꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯄꯟꯕ ꯌꯥꯕꯗꯤ ꯃꯅꯤꯄꯨꯔꯗ ꯆꯍꯤ 3 ꯐꯥꯖꯤꯜꯂꯛꯀꯗꯧꯔꯕ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯍꯤ ꯑꯁꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯗ ꯍꯥꯟꯅꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯃꯍꯥꯛꯀꯤ ꯐꯝ ꯊꯥꯗꯣꯛꯈ꯭ꯔꯕ ꯇꯨꯡꯗ ꯊꯥ ꯑꯗꯨꯃꯛꯀꯤ ꯇꯥꯡ 19ꯗꯒꯤ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯂꯩꯉꯥꯛ ꯂꯥꯛꯈꯤꯕꯅꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯑꯁꯤ ꯊꯥ 6 ꯃꯄꯨꯡ ꯐꯥꯈꯤꯕꯒ ꯂꯣꯏꯅꯅ ꯍꯧꯈꯤꯕ ꯑꯣꯒꯁꯠ ꯇꯥꯡ 18ꯗ ꯃꯈꯥ ꯇꯥꯅ ꯊꯥ 6 ꯑꯃꯒ ꯁꯦꯟꯇꯔꯅ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜꯁꯀꯤ ꯃꯇꯝ ꯁꯥꯡꯗꯣꯛꯈꯤꯕꯅꯤ ꯏꯟꯗꯤꯌꯟ ꯅꯦꯁꯅꯦꯜ ꯀꯪꯒ꯭ꯔꯦꯁꯅ ꯁꯤꯟꯗꯨꯅ ꯅ꯭ꯌꯨ ꯗꯦꯜꯂꯤꯒꯤ ꯔꯥꯝ ꯃꯩꯗꯥꯟꯗ ꯚꯣꯠ ꯆꯣꯔ ꯄ꯭ꯔꯣꯇꯦꯁꯠ ꯆꯠꯊꯈ꯭ꯔꯦ ꯊꯧꯔꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯪꯒ꯭ꯔꯦꯁ ꯀꯃꯤꯇꯤ MPCCꯒꯤ ꯂꯨꯆꯤꯡꯕ ꯑꯣꯀ꯭ꯔꯝ ꯏꯕꯣꯕꯤ ꯑꯃꯗꯤ MPCCꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ K ꯃꯦꯘꯆꯟꯗ꯭ꯔꯅꯆꯤꯡꯕ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯈꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯗꯤꯌꯥꯗ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ MPCCꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ K ꯃꯦꯘꯆꯟꯗ꯭ꯔꯅ ꯍꯥꯏ BJPꯒꯤ ꯊꯕꯛ ꯊꯧꯔꯝ ꯄꯨꯝꯅꯃꯛ ꯃꯅꯤꯄꯨꯔꯗ ꯆꯍꯤ 3 ꯑꯁꯤꯗ ꯐꯦꯜ ꯑꯣꯏꯔꯦ ꯃꯅꯤꯄꯨꯔꯗ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯏꯟꯇꯔꯅꯦꯜꯂꯤ ꯗꯤꯁꯄ꯭ꯂꯦꯁ ꯄꯔꯁꯟ IDPꯁꯤꯡ ꯑꯆꯧꯕ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤ ꯃꯈꯣꯏꯒꯤ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝ ꯂꯣꯏꯅ ꯐꯦꯜ ꯑꯣꯏꯔꯦ ꯑꯆꯧꯕ ꯑꯋꯥꯕ ꯃꯥꯌꯣꯛꯅꯗꯨꯅ ꯂꯩꯔꯤ ꯄꯨꯟꯅ ꯃꯤꯑꯣꯏ 60,000ꯒꯤ ꯃꯊꯛꯇ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤ ꯍꯥꯏꯈꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯄꯨꯝꯅꯃꯛ ꯑꯁꯤ BJPꯅ ꯊꯣꯛꯍꯟꯕ
Kuki amadi Maitegi Wathok BJP na Thonbani Congress Party na Pamlibasi Manipurda PR Thamduna Assembly dissolve Tawduna Thamlibasi Matam Kuire Aduna Manipurda Anoba election ama Tawduna Miyamgi mandate Lohanhingi Manipurda Asoba problem kaya mayoknari masi kokonba pami Congress na lakadoriba lisingani kuntareta pangthokadoriba general election da Congress na sauna mai paktuna Congress ki government soidana laklagani haina sumana phondoki Mana Makatan Hai Congress ki national leader singna Sinduna New Delhi da Labour Party office da party asibu mapanga kalhanabagi pandamda pangthokpa mifamda Manipur gi Congress team na mapung phana saruk yaki Manipur da thokliba wathok ki matangda su makhatana munna khana nainaki haina phongdoki New Delhi da Labour All India Institute of Medical Science na BP stroke tawbada layeng naba anokbo makhagi khulai supernova stent puthokduna ahanba oina changyeng tawbada mai pakhre sahi nauriba miyoi singna blood pressure wangkalakpadagi stroke tawrakpa matamda khulai asina layeng bada mateng oiragani nauna puthokliba khulai asina Asia gi khat nongpok thangba lebak singda stroke tawrakpa miyoi chahum hena layeng kre khulai makhal asi lebak asida puthokduna stroke tawba matamda layeng bagi thabak chatharagani haina AIIMS na phongdokre Makhatarkpa pauda lengaki anoba thausil ama oina Imphal gi tongan tonganba maruoiba lambi singda cement concrete road sangbalakpa asida yauriba wangkhai kongba lambi asi mapung phana semba loisinbidabana thawai kayagi mongpham ongadore Manipur Urban Road Drainage and Acid Management Improvement Project MURDAMIP Improvement of Road within Imphal City Project haina mingthonba project asi Imphal gi maruoiba lambi sing asida asat ok singda ka hena kudong chadaba amadi koilas thaba lambidagi hena kuina sangna chalhanbagi pandamda semgat sagatgibani adubu cement concrete road sing asi state asigi oina mapung phana loisinba ngamdaba project amata loisinba ngamba project amata leitri project asigi package ani gi saruk aba oiriba wangkhaidagi kongba phawbagi kilometer khara tamak sangba lambi matek asi phawba semba horamlaga tha ahum romgi mamangdagi thabak suba leptuna laikre masina maram oraga chatok chasin tawriba singda khudong thiningai oibata natana nak yeta kundariba singda chauna khudong chadaba kaya mayokna hale project asida punna kilometer chama ningphuma thoi point kunthra nitoi sangba cement concrete road semba traffic signage road marking street lighting bus stop na singba sing senjin sajin bagi thabak singsu yauribani lambi sembagi mong asida hana lejaramba koila gi lambi gi matak aduda cement concrete foot makhai amarom thana farmer challaga haijillaga thamli masina maram oiraga hanagi lairamliba lambi gi awaba adudagi ka hena wangkhatna lairi masigasu hairiba lambi gi matai asidasu leibak nungna singba singna thajillaga loiroinana sembibagi mami amata uba phangdri nak yata khundariba amadi dukan famliba singna magi yum natraga dukan mapa adu khaktamak masana gari changba yanaba mongda leibakna singba thomjinduna semli hariba lambi asidasu street lamp ningthina leitabana numidangi matamda amuka hena khudong thiningai oiri hariba lambi asida gari macha amasung achauba ngahak leitana accident thokpagi wakat kaya leiribani hiramasigi matangda Wangkhai maihokpham lampak mayadagi miyoi amana pauksi asida hai wangkhai kongba lambi asi matam sangna sembidabana ningtham thadana uful amadi nungju thadana leikhom leirakibani lambi asibu sembinaba miyamna thengkhang kayarakta lambi thingbagi khongjang phawba changsinkrabani asumna matam kuirabai tungda cement concrete road oina semba haurakhiba asida miyamna yamna harau nungaiba phongnaki adubu lambi asi semba hauramlaga mapung phana loisindringaida lepkhiba tha ahum rom sujilakpa asida khudong chadaba kaya mayoknare hana leiramliba lambi asidagi khangwang wangkhatkiba asina maram oiraga nak yeta tariba yum kayadi masa masagi gari thogdorokpa yadaba phawba yaunare masigi sumatakta lambi asidagi gari onthaраktuna accident thokpa amadi miyoi kaya asok apan nangbagi tawdok yamna toina thokle haina phongdokhi Lengaki rekota pire hajarakasu khungang kaya amada electric phangnadri chakrik khulen electric phangdabadagi miyamna sena ama xerox tawbada lupa lising ama chading tawri
Prime Minister Narendra Modi na kumja lisingani taranipalgi April kunnipalda Kangpokpi District ki Laisangkhulda electric pibadagi lebak asiki mafam khudingmakta electric phanganba ngamle haina laukthokrabasu Kamjong District ki oinadi electric phangdaba khul kaya leiri Kamjong District ki Champhong block da leiba Sakrit Khunglendagi afang samang koba kunja amana phongdorakpagi matungina kumja lisingama chamapan marifudra mapalda off grid project amagi makada Manipurda subsidized rate ta yumthong khudingi oina solar plate ama battery ga piraki solar power asi sahi tara chatkani haina phongdoklamki tharamkhiba sahi tara adu hawkre maduna maram oiraga ayamana sizinaba yaraktre khul asida mahi tampham sang leitabana atopa khulda chatlaga mahi tamnari akoibada leiba khul kaya amasung electric phangde maram aduna imfalda lupa ama anikak piraga photo state tauba yabadu mafam asidadi khudongchaba amata leite photo state copy ama taunanabagi damak mai phangba mafam Kamjongda chattaba yade Laingaki tongan scheme singi khudongchaba phangnabagi damak Aadhaar amasung atai che changsing photo state tauba chatpasi achouba thaba ama oinari hangat handa chatbagi gari atomal lupa samnga lauri chamna hairabada photo state copy amakak lobada lupa lising ama chading tauri puba thangba ngamba nate kham thengna khunja singna hojik awaba mayoknari electric phangdabagi awabasi mayoknari basi Kamjong district ki oina Saphung block ki khul kun romni electric phangdabana maram oiraga mobile phone natana khul ayamba electric ki item amata sizinaba phangdri lengaki record tadi kumja lisingane kunmari gi aroiba saruk phawbada India pumbagi oina yumtong chada Mariputara 8.2 da electric ki khudongchaba phangale haina lakthokpa leikrabani adubu district asigi oina di electric phangdabana maram oiraga niyamda khudongchadaba kayam mayoknari Punamak asigi matakta lambi thong phatabagi awaba amasu khunja singna mayoknari Sankrit Khulen yoba lambi phatabana passenger puba gari chang naina CND haina su phongdokhi